Hello friends, mobile online earning da asengmaki real oiba masana amasu mayamda share tawjagi haibasi ekhoi Shillong tir haina khangnei approved by Government of Meghalaya. Hairiba masana asi more than 25 years hena haibadi kuiraba masana amani sigisida ekhoi lupa ama investor rupees 70 fangba rupees 2 na investor 140 fangba rupees 3 na investor 210 fangba Sumai taraga rupees 5 na 350, rupees 10 na 700, rupees 50 organa 3,500, rupees 100 organa 7,000. So the screen the ubiri mayamase. Rupees 500 invest around 35,000 every day. Ekhoi na tanbe aba sigumba sengba masana mani. Sita natana ekhoi na FC BS haiba musulei sigadana muk rupees 1 invest aroga rupees 1,600 fangba. Karigumba rupees 50 orga dim 80,000 phangba haiba podasi asengba ngaktani ekhoi su isana YouTube ta changbiraga Shillong tir live haina yengba yabigani akupa marong edamakta ai ahenba mayamda wahi kar share tawjarake sigasu date 5 ta WhatsApp group asigi ai samangna semjaba WhatsApp group ni sigi friends ama date 5 ta rupees 7,000 phangki sisida ubiri basini screen da next sumaina 350 fangbam su yauki sumaina tarakanda makhal gi payment kya ama ekhoina siga su everyday payment tawjai GP gi through da siga su pay to low rambam da rupees 1,750 pay tawkiba sumaina makhal gi payment asi winner or matung da pay tawjai ngasigi oina 6 January da Pizeriba prediction asi house natroga ending da ekhoi maru oribasi 7 house 6 house 5 house amadi ending ni amasung direct number sina yamna fazana calculator matungda pizaba prediction number ni haiba number si mayam sidagi pama khanbiraga ekhoina sale gi mana asi phangba yai akupa marol khangbi bagi damak screen do ubiriba ai samaki WhatsApp number sida 6909779398 sida WhatsApp tawbiraga natraga call tawbiraga akupa marol khangbiba yabigani WhatsApp group yawningba lebiraga su aingonda text tawbiraba matungda aina link adu send tawjarakani adugi matungda WhatsApp group yawbiba yabigani akupa marol khangbibagi damak screen do biriba number sida text natraga call tawbiraknaba ningsingjari. Thank you.